ꯈꯣꯡꯅꯨꯡꯁꯦ ꯂꯥꯟꯖꯜꯂꯛꯈ꯭ꯔꯦꯕ ꯏꯁꯤꯡꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯣꯔꯣꯝꯄꯥꯠ ꯍꯧꯖꯤꯛ ꯁꯤꯔꯤꯁꯤ ꯁꯤ ꯃꯁꯥꯡꯁꯤꯗ ꯅꯠꯇꯦ ꯁꯤ ꯃꯌꯨꯡꯁꯤꯁꯨ ꯑꯁꯤ ꯆꯤꯡꯈꯣꯡ ꯇꯥꯅ ꯁꯤꯔꯤꯅꯦꯕ ꯑꯟꯗ꯭ꯔꯣꯒꯤ ꯃꯌꯥꯐꯥꯎ ꯁꯤꯔꯤꯅꯦꯕ ꯂꯧ ꯄꯔꯤ 1,100 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤ ꯈꯔ ꯍꯦꯜꯂꯞ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯁꯤꯒꯤ ꯈꯦꯇ꯭ꯔꯤ ꯄꯨꯔꯣꯟꯁꯦ ꯑꯃꯨꯛꯇꯪꯗꯤ ꯒꯣꯔꯃꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯍꯧꯖꯤꯛ ꯁꯤ ꯂꯧꯁꯤ ꯁꯤꯒꯤ ꯐꯧꯁꯤ ꯂꯣꯛꯄ ꯌꯥꯔꯔꯣꯏꯕ sigi phauji lokpa yararoi maram aduna hujik manam namme patpa hure toren ising changbadagi maram aduna aikhogi porokpat lau jariba aikhogi farmer singje nongmai kari sagadagi haibada hujik kokta khut hamnareba aikoi chaningai leitreba aduna maram orga hujik manipur government atuba matamda miyeng changbirakradi aikoi farmer mayamse ban amadi blockade na chingba aikoi makan makagi khungyang changjalakane Mani phau chaningai leitre akoi karigumba aikoi farmer singna haibase tabidraba aikoi athuba matamda ban natraga aikoigi makan makagi khungjangje koi changjanjarakane maram aduna aikoigi siriba law singsi mari leinaba department na ngasi hayeng aiba ngaidana athuba matamda akoi kumbiraga aikoi mafam jingje yengjanbiyo haidana akoi Porokpat Farmer Development Cooperative Society ki maikaidagi ay asumna thamjani Si 공릉 지대니 전철로 이제 봤어. 그래. 이제네. 퀄리티 가리라고 저우야 뒤 제가 야 신마 공을 다다 홈 머리래 아니 시기 공릉제 란절락크레바 이싱지 아두나 마람 오르가 거기 포로팔 hꯧ직 시리시 시 마상기다 나때 시 마융지주 아시 징콩 따나 시리네바 안드로기 마야복 시리네바 러우퍼리 1,100 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤ ꯈꯔ ꯍꯦꯜꯂꯞ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯁꯤꯒꯤ ꯈꯦꯇ꯭ꯔꯤ ꯄꯨꯔꯣꯟꯁꯦ ꯑꯃꯨꯛꯇꯪꯗꯤ ꯒꯣꯔꯃꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯍꯧꯖꯤꯛ ꯁꯤ ꯂꯧꯁꯤ ꯁꯤꯒꯤ ꯐꯧꯁꯤ ꯂꯣꯛꯄ ꯌꯥꯔꯔꯣꯏꯕ sigi phauji lokpa yararoi maram aduna hujik manam namme patpa hure toren ising changbadagi maram aduna aikhogi porokpat lau jariba aikhogi farmer singje nongmai kari sagadagi haibada hujik kokta khut hamnareba aikoi chaningai leitreba aduna maram orga hujik manipur government atuba matamda miyeng changbirakradi aikoi farmer mayamse ban amadi blockade na chingba aikoi makan makagi khungyang changjalakane Mani phau chaningai leitre akoi karigumba aikoi farmer singna haibase tabidraba aikoi athuba matamda ban natraga aikoigi makan makagi khungjangje koi changjanjarakane maram aduna aikoigi siriba law singsi mari leinaba department na ngasi hayeng aiba ngaidana athuba matamda akoi kumbiraga aikoi mafam jingje yengjanbiyo haidana akoi Porokpat Farmer Development Cooperative Society ki maikaidagi ay asumna thamjani